Impact News bu miyeng tabi ba pumna mapu Impact TV na puthok jaba Wayel Watem gi thorong ngasi su puthok jari Impact News yang biri ba pumna mapu ahan ba ta chanau jam Shyamcharan na Wayel Watem gi mai kai gi taram na okjari tha khuding gi ani su ba yum irai amasung mari su ba irai khuding gi pungbam si mak ta chandok jari ba Wayel Watem Wayel Watem gi thauram khuding makta aikhoina chatna lon chat amamam puthok jaduna khanajai nainajai ngasi khanajadori ba nainajagadori ba topic asidi tarik kun ga taru November lakliba asida Bharat senba thongna chawna function tawduna celebrate tawgadori ba constitutional day haibasiga mari leinana ngasi miyang mangda thamjari constitutional law Bharat ki chatna lon chat Sangvidhan asi karino karamna horakhibano amadi Bharat ki Sangvidhan asina kaya yamna Bharat ki leipak ngakpada mateng oibagi haibagi khana nainabagi thauramni ngasi lawbi asi Wayel Watem gi thauram topic asi hiram asi asibu khana nainabadi lawbi haijerubada araraw yabirakpa ai ahanba case di Dr. Moyang Them Kiranchand singh advocate former principal Manipur ga amat oiramba ngairamba LMS Law College gi principal oina service tobirami asigi matungda tongan ba vibhag kharda su Manipur sarkar gi thorong kaya da su bateng pangbiramba koi purnamaki ojani ojada ngasi constitutional law asigi matang da kanane na bada haijeru de haraw ya birakpa masigi damakta Wayel Watem gi thorong gi mai kai da gi sanu jam Shyamcharan oja kiran bu ahan nokta da taram na okjari ai ga ani suba guest K.H. Devbrata politician hauji Manipur gi leipak ngaklon gi maramda thoidok endok thodang chawna puriba adugumnaba ai ani suba guest ni K.H. Devbrata busu ani suba ai gi guest oina aina taramna oksari ai ahan bada advocate Dr. M. Kiranchand lakjage Bharat ki Sangvidhan Constitution of India si karamna oirakhiba karamna sengbalakhiba amadi karamna Bharat ki lengak asida constitution asi kaya yamna maru oibage haibase amtang thambisi miya bhap tanabagi damakta mayek seng M. Kiranchand Singh Doctor Constitution Sangvidhan haibasi koi aina yaba aduga masidai sida leibak ama leibasida organ gara government ki karam na function tawgadage karam na state ka relation lai nagadage haibagi document amani aduga akoi gi India gi constitution asi ahan mamakta da akoi gi East India Company na sok lising amaga satrukta lakpadagi madugi matumdagi akoi constitution gi wakhal ase maduda maru le haina koina logani aduga matungda sum satharakpada ekoina East India Company si amuk British ki koige Britishing na moina control tawraga moigi India si moigi British ki lengak londa pura oina thamkhre East India Company loiraba matung sida adugi matung sida ekoina freedom movement ase sum horaktana masi gi sa khudong sabasi sum lorpo sida British na yararo ya haiduna aikoigi na cabinet plan haiduna sok lising amaga samapan ni futreta ama cabinet plan ama seme British na adugi matung ina India sida constituent assembly haiduna ama seme asi cabinet plan na semba koigi constituent assembly se ningkha tamba kaya oide moina semningba niyom ama seningba darkar oiba semada aduna India government ki Indian Independence Act 1947 haidana ama amuk British na pass tawraba matungdadi constituent assembly sina moina tawningbada freely haibadi moina tawningbada tawwa ngamkhi adugi matungida constituent assembly ase masi mi chahunga taratarukna tawbani aduna moigi wakhal asida koina India ki independence ase 15 August 1947 ni 15 August ki
1947 gi morning da Pandit Jawaharlal Nehru ase masi prime minister oina khalle aduga constitution assembly asina moina constitution ase semna bagida makta moina committee ma seme adu committee sigi chairman ase Dr. Rajendra Prasad ni aduga sidai da constitution assembly gi committee asina moina constitution ase semna wa haidna mi tarietna saba kangu ma seme under the chairman of Dr. Bhim Ram Ambedkar aduga Dr. Ambedkar na moina constitution ase masi semba sida ani ahum lak ahambada article 38 kara uthokpa sida sendok ka senjin si kayarak toro matung sida masi moigi constitution assembly gi committee aduna moina semi baduna puthokna moi yarabra yadabra aina torga last India gi samvidhana se masi moina approve tawna ba yana ba moina constitution assembly da Ambedkar gi magi leadership ta pukhatki aduga India gi constitution ase masi ahan bada moina semba sida semdok senjin karina ida moigi constitution maker sing semi ba mayam sing ase politician nate yamna lari la surabi eminent kangu independent body amana constitution assembly gi manung de yawarsu political party yawdamnina fajana sembani moigi wakalda India se democratic country ama oina akoi gi welfare state justice akoi gi fraternity leiva adagi welfare state oiva adugi wakalonda moina semakpani aduna akoina Indian constitution ase masi prithvi gi phara akoigi constitution kangu akoina United States of America dagi akoina bill of right moigi loraga fundamental right hapsali federalism moigi lowi adagi British ki constitution dagi parliamentary system lowi Canadian constitution dagi akoigi federalism gi distribution of power shakti and thongna bagi lowi Australian constitution dagi state ka center ga financial relations sigi matang da lowi aduga akoigi trade and the commerce ki system si free and the trade commerce Australian constitution dagi lowi aduga directive principle of state policy haibase Irish constitution aidudagi lowi aduga akoigi kanogi emergency provision Weimar constitution Irish German constitution dagi lowi aduna si Indian constitution se mase kaya article kaya wana ahan ba hek semakpa matamda article 395 article sohunga maudra manga mase pandup haigadra part haigadra masi kunithoi thokna yen thoga ai schedule nipal khak leiramni adu schedule nipan si leibadagi hujikti amendment sum tawgidana article se masi samri ga nifuma thoiga 12 schedule masi hujik leire aduga Indian constitution asi aikoina masi 16 November sidai da ayamba si loinaba moina pikhalaga matung da masi 26th November 1949 masi da pukatna Dr. Rajendra Prasad na sign tawi sign tor matung sida aikoina masi constitution se masi adopt and enact our constituent assembly ne adopt and enact na maduda sakhi vasida aikoina constitution haibasiga masigi matangda aduga constitutional law haibasiga constitutionalism haibasiga sorapa khena bamatang haibada constitution sidi leibak ama leitaradi madugi samvidhan amadi leirani samvidhan am leirisi leibak to maduda leiriba ngakadoriba dogi sanapata kamaina ngakani kamain tawni haibaduni the constitution ama leiraga constitutionalism je leitrasu yai isam sanna hairabda dictator amana mana leibak ngakpada mana hairibado magi ngangibado madu law ni madu da mana thingbam thaliti madu constitution ni constitutionalism haibadi tawribaduda mangonda salaba principle niyom gara thamba mana tawri ru thingba adu constitutionalism kowi aduna Indian constitution se masi constitutionalism leiva constitution ni aduna
masida aikoina leiriba constitution sida saurakpa aikoina Indian constitution si India Prithivi ki manungda khwaidagi sangba constitution ne na longest constitution ne na maduna leiraba eminent lawyer ya eminent akoi gi maming salava scholar mayamna hai asuyamna sangvase phadi yamna fajare satpada masi pangthokpada khare lugani hena aduna professor where na hai Indian constitution se mase federal zulai aduga unitary system lay aduna mase quasi federal ne zu hai aduna akhoi gi Indian constitution sida yaur si samlapna hai ravada akhoi gi si federal yaure unitary yaure parliamentary system yaure adegi na akhoi gi adult franchise yaure welfare state ki fibam yaure fundamental right yaure directive principle of state policy yaure secularism yaure aduga atopa yamna sangraba ate se loina wak prithibi gi pharaba mayam sing se masi constitution semiba mi singduna loina muk hapsaraga India da leiba mi sidi tongan ba jati tongan ba kanglo ki mi tongan ba lon ba tongan ba dharma leibanina moigi damakta yengaga minority ki protection yawi scheduled caste scheduled tribe ki protection yawi masi loina mak si phajana India se masi da moi people na ngakpa leibak ama woina thamba haina moigi constitution semi ba kangu duna tawbani aduga England di parliament asina supreme ni parliament na kaino supreme were adu India di constitution ai se masina India gi di mana supreme ni masi aikoina constitution gi makhada masi loina mak tawna gadabani aduna masi aikoina bar association of Supreme Court na bar association of Supreme Court na aikoigi constitution adopt over 26th November 1949 gi se bar council of Supreme Court na 1979 dagi Dr. L.M. Singhvi advocate ki leadership makhada law de haina masi observe tawna celebrate tawduna dum sathari adumapu akoigi Prime Minister Honorable Prime Minister Narendra Modi na Dr. Bhimram Ambedkar gi magi samaga kumanga suba birth anniversary da mana Bombay da 14 April 1975 da satpa matam da magi wakhalon da masi Constitution Day haina masi pangthokpana pai haina khalladana 19 April 2000 19 April 2015 da 15 da official gazette am phongra masi Constitution Day haina madudagi pangthokpa hogi bani akoigi kano da akoigi India da punna pangthokrive aduga ngasai gi law deva ibasidi koigi 1959 da American da America da law de ibase moin hana pangthore aduna huji akoina Constitution Day ana hairi se 26 November 1949 se masida Constitution adopt tawgibani adopt tawgibasida lairiba 395 article se loinaba sanaba hogide masida article 15 gakta matam kharagi waina tawgi maru waina loinaba se Constitution sanaba se 1926 January 1950 dagi India da punna Constitution asi sanagi masida koigi republic phangna Constitution gi kano se adu sanaba hogi adugi sigi marak sida aikoina independent phangaba 1947 daina Constitution semri box se leibak ti adunga I kamain tawgerge hai kanda koina government of India 1935 madugi provision makhada madugi niyo makhada leibak asi adunga tan leibani Constitution semri box aduna Constitution se masi Constitution semani ba kango gi dream di moigi democracy amawoiba social justice fraternity thamba maduni moigi wakalom da thamami se aduna yamna phajaba
yamna aphapaba niyom sing atopa topa prithivigi constitution mayam dagi loksal laga masida aikoina constitution ase India gi si sengibni aduga aina hajaningwana constitution ase masi aikoigi constitutionalism leiba aduna praja singi moigida hak piba aduga masida dharma zat khaidaba backward class pu bajana protect tobiba adugumba constitution ni aduna aina aroibada haigedabana masida aikoigi yamna eminent scholar goi Greville Austin na sumaina haigi constitution se masi manuscript ni aivani masida iriba singse masi aikoina kanana kaino togdage haibada political party constitution recognized to singsina masi yokhalaga constitution recognized to political party singsina yokhalaga masi constitution si mapung phana na sananaba aduga yamna laina moi objecta sendok chenjin toraga constitution semamiba leigidraba ahlaman singduna khanjaram dream mado mapung phana moigi patung pham adu younaba moigi thabak sing ase political party singda na togadavani haidna justice Greville Austin na magi mota dumaina hairame history of constitution of India si hauji guest ahanbana ningthi jana takpi khre madudi 1940 ga 7/26 November da adopt tawi enact tawi ekhoi gi dama bar se ekhoi gi dama ain takpi khre lakhibagi wali su chengna takpi khre aroi bada guest one takpi disi constitution asi political parties in an intitina yokatana welfare of the state, welfare of the nation, welfare of the people, Togadabani, Haiba, Austin gi Poktak, Takbigre. Masida Anishuagi guest, Devbrata politician, Amoina. Political point of view the constitution, Ashi, Karam Nangaks, and Gadagi, Ibisi, Masimatanga guest number 2, Devbrata the Amtan Tajagi. Hojik ozara thambigre badu maina constitution symbol horaga piribde political party haitara political party se registration taunaba recognize taunaba election commission of India adu constitution gi manung daling khalabne adu political party kamai form tauni kari taugane moina haibni chimber mata people's representation act semne adu once ekoi election commission of India da registration tauraga adum party amage राजनीति तब दल मगे संस्थान मगे चप चाबा मागी बथौ तब हबु याय अदुना या पॉलिटिकल पार्टी लिंखदर बिसिंगसे अदे इंडिया दा अनलाइक कनोदा ब्रिटेन दा तब दु माइना नतब अखोय जे मल्टी पार्टी होय मरम दे मल्टी पार्टी हो सिंग साई एजेंडा दी पार्टी मैम जिना हौरकपदा हाय तारे हुजिकति मसी मल्टी पार्टी जे हुजिके लेबे इंडिया की कंटेक्स्ट दा यारबिरा यादेब्रा हाय दुदी कंटेम्पररी थॉटना दुम वाखलदुना दुम खन्ना जगदब अमदी ओय मतमदुदु यामना मरुय मरमदि राजनीति तौबो मैम जिना पॉलिटिशियन मैम जिना वर्किंग ऑफ द कॉन्स्टिट्यूशन मनुंग करी याउर गया जंबल ने हाय सांगरबो मसदि मी अमगी करियर ओइना एडवोकेट मना पाबदो बाउ लोइद्रबा explain ngam pora maneba adana man magi specialization tawga like contract finance ki matang da amma adaga constitutional jurisprudence dana amma adagi magi family law dana amma like citizenship e hujik chana iba mayam je sig magi specialization mayam tawga advocate mayam jina interpret tawnu bi hone guest number 1 su takpi re part panduk kungani to ini haidana panduk kunni thoi hai am de repeal tawre am de pandupam de repeal tawre kun ma thoi khatang are adoga schedule try thoi dum lai aduna aikoina tawri basi project assembly da parliament da lok sabha rajya sabha akoi dana bicameral oidabne only assembly makata lai ko para lower house da lai yenari bangangnari ba finance bill dagi aduga bill pass on hona badagi na the question tawnari ba punamak se constitution da piriba hak tu gi manung da nga constitution refine dawn ba hone praja da yauna bi damak da adagi ekhoi gi lok sabha rajya sabha state assembly mayam ji telecast ya lai bi ju masi ju ji ki hai ba padu ekhoi gi constitution framer sing ekhoi gi nation builder mayam khanjaba bharat che ki samvidhan chawba samvidhan na pullaga chappa ganda praja da kamai khangan ga dagi hai bi da modern time gi अनौब मतम की टेक्नोलॉजी लाप nga di matam khare yena ge oja
made masi telecast yahangadra yahalloidra yahandab targadi house manungda tawribasingse karino khangdabsina amamana thanba samajama oibatai adu hongdokpana phai aduda kaino member singna chokki langna ba khona ba matam khardi yawrami hujikti yawraktre mo hujik Wayel da changa lawam yawri na Narendra Modi ge prime minister honorable prime minister haibam lai BJD ga NCP ga ge mute sing si khakta natana atai di Wayel da changa ga lawi hai ma masagi party bhawa tam jagada union hai sigumba manner mayam etiquette mayam behavior mayam aduga understanding magi political party dun laigidaba mayam se masi telecast torgadi well behave to praja magi voter gi mamang da magi conduct thogla nina aduga load pa yaro da ba aduga transparent oi ba knowledge ki platform ma constitution matang sagale masi ne idea amna kana ba people na khalle like akoi na ngasi tori ba program se yembiri ba kano mayam na bawok mayam na khada makai de dum absorb to gane adi individual character utpadan natana party as a whole gi character chu adum bolle na party du gi mage administration hai bitai ruling di laite political party rule to na te mas collective administration administration karam aina tawi karai da kom thoye hai ba mayam chi constitution da praja da piri ba duty di yengu hai bne akhoi ne pir vote piri ba mi sing duna house da kamaina conduct tawi moi ne kari lamchat chali akhoi hangada ba hangi bra hangoi da ba hangi bra akhoi athom na kari no moi sarkar pai ba orga suna na vote piri ba party no sarkar pai mahana aran ba ka kari tawge se house natra ga newspaper de khamuda de exactly well adon therefore maram baduna telecast ki port se yam kupna nei na ge ba nei na ba kanda masi to bo phani hana tawki ba poram nei madu matamna porokpa evolution revolution hai tai adumaina thamjage aduga political party tawise constitution manung nga tani it's like election da huje aina sampan number thamjage mayam tabiriba ubiriba punamang na de khangprek te khangni ko bharat da constitution se in the purest sense da implement taw ya ga taw ge di kari change constitution itself chisu yam pure bam change akoi constitution framework na choba masi mohogi stage da to brain khale atam to freedom fighters sing aduga nation builders sing na magi stage sacrifice to riba moina leba ki to riba chai chama hena mayam se generation to generation ka thok riba punamak si yenga matam dugi freedom fighter mi nu sumasa khangbi draba khun da leiba adu kanana su count to roidaba mayam na awana ka khangi ba bharat yo mala pujida thasa bayam thamaga ina khanjabani ko aduga masi half the brain khali aina thamjari bo wapam che loina country am democracy sab country the election na maram morega election na leader khan ba country puna ba kan election leb kodori ba candidate to ge source of funds yam transparent oi bam chang akoi da tor si cap khatani la kun da gi hen be yar kun sa de hen be crore de hen be yar hai ba khatani source of funds accountable oi ba donor du su masakta kadam kala ri pesa je la ibn ai se adu di bad intention da ma karaga ai ma manipulate to ge na tawribra ma ge aron ba wakhalam lai ba se corporate airo business ki corporate house am su yam donation to busi ai ba adu mai se intention am di lem gane ba intention to ka jeng de khoi kar ka da mana to ko muktu da madu house te expose to ka da adu mai corruption to ko khot ba thing na ba hon na adu bharat ke matam du di awang ba thak ta liba praja su leader su lei bani na isa da thaja da hamga bharat da dung ba tawroi yam seng na tawro kane na thaja ba thamubdi oibi ai masina khwai ge chawba constitution molan be macham oi mo like example election commission of India na cap tawre 20 lakhs te hen be aro na adu gi accountability kaisu leite che du loi manageable to we koi politics le ni praja su hen khangi bone semdok sajin ya ba wa ne ba mo je lai na te polling booth yam khaba mayam all over India one time election to kan de lok sabha da di moi adugi man power su leite okay that was a wishful dream hai tai wishful dream moin tak madudagi haujikti constitution gi phachakraba like kanu dana elected members na matik leiba magi ma kanu oiba sengna phachana khanbi ba kanda constitution yaw fundamental rights tagi right to life tagi right to education tagi puthori ba mayam che masi phachana implement tawbagi guts leiba mi nga tana thanba majority oiba house mo oibtari sahi manga the entire country je transform tawe asa hauji samvidhan asigi makha da leiriba mayam asi ningthi jana ngak sendana amadi mana tawhum thokpa sing si tawragadi yamna advance of a country mo oigani under the provision of the constitution haibasi mai gi guess number 2 na thambire marak sidai break macha amtang lujake masigi break asigi matung da di I guess number 1 da amu
constitution asiki part kuni thoi asi chaurak pana kari na sabno part 1 na kari saba 2 dana kari yawa 3 dana kari haibana chingba si takmi na bagi damakta I guess number 1 ge attention tawjeri marak sida I guess ani ki marak ta ge ayab lawjeraga break amatang thamjage break ki matungda I guess number 1 amasung guess number 2 da amuk lakjage I अनिशुब केस दम लाक्चगे यामना चावगरबा संविधान की मपुंग ओइब सिंदुगी मरक्तगी खंगलगा पार्ट कुनगनी थोय पंदु कुनगनी थोय असिदगी यामना मरु ओइब खरदन खंगत पिरगा येंबिरिबा ताबिरिबा पुनमक्ता मिटमाय ओइनबा करम करम पंदुक्ता करम करम यावबगे हाइब सिमता गई केस नंबर 1 डॉक्टर एम किरणचंद की अमु थंबिसे हान मक्ता दाइना मरु ओइबा हायरगा पार्ट 1 सी कोइना पार्ट 1 2 सी अन कालगा पार्ट 1 आइसिना कोइगे यूनियन कमाइना डिफाइन तोगे हाइदुनी रुगा पंदुप अनि सुबदे यावरिदुना संविधान कमाइना मी लेबाग अमगे बाउंड्री वनथोक ओनजिन तौबा अदुनी पार्ट 3 ऑफ द कॉन्स्टिट्यूशन दा यावरिसिना हुजिता यंग यावना यावरिबा आर्टिकल 5 10 11 से सिटीजनशिप हाइदुनी कोइगे इंडियन सिलेगी 11 की मतुंगिना इंडियन सिटीजनशिप एक्ट 1955 सेम इज आर्टिकल 11 की मतुंगिना मसी पार्ट 3 द यावनी कोइना अदुना आई अमोना हाइजगे सिटीजनशिप हाइबसे इंडिया की कनाना सिटीजन होइबा कमाइनो होइगी हाइबसे आर्टिकल 5 तैना 11 बाउतनी 11 सिदा कोइगे पार्लियामेंटा माना एनी सिटीजन जिंगी लॉ नत्रगा माना सेमिंगबा एक्ट सेमबा याबगी मतुंगिना इंडियन सिटीजनशिप एक्ट 1955 से मसी सेंगिबनी अदना हुजिक यंग लाउना सिटीजनशिप एमेंडमेंट एक्ट सी वनथोकनी हाइ सी मसीगी इंडियन सिटीजनशिप एक्ट 1955 सनी अदुगा पार्ट 4 सिनी यामना कोइना मरु ओइना मसीदा पार्ट 4 ऑफ द इंडियन कॉन्स्टिट्यूशन सी मसीनी यामना कोइना मरु ओइसे आर्टिकल 12 तैना आर्टिकल 35 सिनी मसी कोइगी सिटीजन अमा वैबगी मागी सिटीजन अमा वैना आइसु सिटीजन इंडिविजुअल आइगी मसीगी कॉन्स्टिट्यूशन पीवा आइगी हक आइगी राइट टू निमसी मसीदा आर्टिकल 12 तैना कोइगी 35 पक्ता यावरिसिदा कोइ मरु वैना सरेदा आर्टिकल 14 इक्वालिटी बिफोर लॉ इक्वल प्रोटेक्शन लॉ हाइना आइनगी मियेंगदा मी खुदी मक्से सब माने लोना लोई ngaकनी हाइरे आर्टिकल 19 सिदा कोइना freedom rights koina taret ka piri the freedom of movement freedom of speech hai na sugumba khara ai kano tawjurage aduga maru oina akoi ge yamna maru oina fundamental right ta maru oiba article 21 se masini akoi ge life to life and I see masida koina yamba loina bak singjan gre life to life si masi da koina sandona kamaina manungona thizanta di yamna pakre madu mai kano to masi life to life I see akoi ge American due process of law de ge loropa mioi bage ski ge ai gi leiva right ise masi mangandaba aduga life of life sida akoina yamna pakthokna sandokna haira kanda aina leiva asida mioi ba amagi magi sidadi akoina director principle of state policy gi environmental gi adu single le adegi atai ju single le aduna maru oina sidai da ana Menaka Gandhi versus Union of India gi case gi matang da life to life sida mana passport logen tawda thing na khotan taw kanda madu akoi gi life of life ni hai adegi akoi gi UP gi yamna nungai raba case amada madu da mi amagi tummi ngai da thong thillaga disturb to nang kan police amna nang karam kan sakani karam kan da lakani hai base masi disturb to bo si jo madu yade life of life koi madu sui ai na tawe adu hujikadi ano ba yam toropani na masi di koi ge yam na pakre masi American due process of law na American constitution da ge tawrga loropani hujikti yam pese spirit si aduna 5 6 7 8 samna oja sorakpa aduga article 5 se akoi ge part 4 5 sini yamna maru wari si directive principle of state policy
haina hairisi masi ekhoi Irish constitution dei lokthokpani masida tawrisi ekhoi directive principle of state policy sida yaurisi ekhoi article 36 na 51 bawni masida yaurisi pali va sarkar duna nangna tawgadaba nangi nathogdo si tawgadabani aidna takpaduni sumaina adugi mathangdadi ekhoi Kanoda executive singi laigre president kamai kali executive kamai tongi legislature ki laigre adagi high court adagi supreme court ki laigre adagi state ka center ka relation laiva 245 246 ta state ka center ka laiva maru power distribution of power masi Canadian constitution dagi lok thorupani aduna ekhoi gi sti yamna comprehensive poiba yamna kano toba constitution amani aduga Maruina, Quina Sereda Constitution gi part nate and the preamble line Harisi, Canadian Constitution, Adegi USA Constitution, Australian Constitution, Lave preamble Sidagi, Equigisi, Na Yamna elaborately wena. See Yamna Fazana, Irava. Masi Equina preamble is a Nirani, Masi the Samidana is a Carino, I will do Takpaduni. Aduna, Equigi, Indian Constitution as a Aduki Matik Fazai. Aduga sangba aduga masi pairiva starting pairiva miduna fadana satara di prajagi welfare prajagi kano tongna mase masi koina ngathokpa aduga constitution semami ba premier singsigi moigi wakalon moina ningjarambadu su thungani khalli asuna part 1 2 3 4 5 6 7 up to 22 bhauje siga lenga lon sigi mapung oibasing yaubunina masai guest number 2 da mulak chege akoi si matam na khara yamjedabaga aikoina phongdok chaningbana marang kaina leibaga chaograba pandu mayam sin nainabagi khongchaba leijede asiguba part kun ga nithoi asi ningthi jana aikoina political party singna ngak selagabadi welfare of state oigadra oiroidra haibasi Watem yoksalakpagi tanjas namtang phongdok pisi masi political party amasung magi mihut sing hai tare assembly parliament changi ba mihut sing chigi mathaudi ra kano ge samvidhan ge piri ba guideline mayam my spirit hai tai magi iraga piri ba inscription mayam hai tai lanu jai bi budama inscription mayam se letter and the spirit ta lakna bi dam implement tawna bi mai mathaudi adubo mandate loba ganda di magi hoji kairi se kaide correct punada power pai pai the constitution na pada power pai the adam ni na ha ba ho jada de ho kudin power pai the adam power pai na ho na the praja pelan bata bani na praja pelan bata di praja na hari bu to bata bani na ain law constitution kalai le kadin bap tap janti adu praja si hoji adwai da ni nga sai gi constitution se kamai na work tawri bana manungi content se kaino khanga na ho na bata assembly lok sabha raj sabha lower house upper house punamakta aduga any even hujik kano ko education hai ta law court ki kano baba telecast ya le ise masi ya le praja de educate tauna ba praja da khanga na bagi damakta layman punamakta madugi impression ma loina di khangoi layman adubu apprehend makhoi da kare hai de concern oi bai ta adugum ba ma le horaga gadi section ba ma le horaga di phagani hai bagi mai kano de la ibse adugi direction la ibse aduna ne khoi gi dadana species loud aduga yamna bombastic speech piraga chalibse praja ji pangda limne actually political parties na tawiba sigi nature se in the right direction the constitution writer man khalam du nati aduga hojik tariba pangda limne madu khoi gi army gi drill tawda lauraga pangdan bu ne moi duty do command do boyana exactly khoi field so command do boyana ba biful da wa like kano this political drama mayam su mayam ubire hojik CAB gi matang thoglai ba punamak se praja se political representative singna disregard tawrabra ai ji political frame da yola ise adu bo khoina hangwingi bidi opposition da la hang banate ko ai gi sa gi oina ai as an animal of politics ko aina hangning bse praja singji akoi carried over tawba yar akoina pudna maike em da chatning ba maike da chatpa ya bagi phibam da praja ga constitution ga mari leinari bse khara thapugum daw go ji praja na constitution do na yeng ba mi do ina yeng mi do piri ba delivery service piri do madu da pe laga vote pi boy na sathare aduga we atop develop country da tawrisina mi se wa se ngangal laga ma gi wakhal phongdo laga naira naira phongdo laga masi constitution ki keeper ma constitution assort to development progress protection punamak se ma na delivery pi bu ngamudra haina da man leader khalle
ꯑꯩꯈꯣꯏꯒꯤꯗꯅ ꯉꯁꯥꯏ ꯀꯟꯚꯤꯅꯦꯟꯁ ꯂꯣꯝ ꯆꯠꯈ꯭ꯔꯦꯕ ꯑꯗꯨꯅ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯔꯥꯏꯇꯔ ꯃꯌꯥꯝꯅ ꯈꯟꯕꯤꯔꯝꯕꯗꯨꯒ ꯍꯧꯖꯤꯛ ꯗꯦꯂꯤꯚꯔꯤ ꯇꯧꯔꯤꯁꯤꯒ ꯒꯦꯞ ꯑꯃꯗꯤ ꯆꯥꯎꯅ ꯂꯩꯕ꯭ꯔꯥꯅ ꯈꯜꯂꯦ ꯍꯧꯖꯤꯛ ꯗ꯭ꯌꯨꯇꯤ ꯑꯣꯐ ꯗ ꯁ꯭ꯀꯣꯂꯥꯔꯁꯤꯡ ꯑꯗꯨꯒ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜꯁꯤꯡꯒꯤ ꯃꯊꯧꯁꯦ ꯄ꯭ꯔꯖꯥꯗ ꯗ꯭ꯔꯝ ꯌꯩꯕ ꯑꯃ ꯆꯪꯉꯦꯕ ꯃꯁꯤ ꯑꯩꯈꯣꯏ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯍꯥꯏꯔꯗꯤ ꯌꯥꯝꯅ ꯚꯣꯀꯦꯜꯅꯦꯕ ꯑꯦꯚ꯭ꯔꯤ 5 years नखोई फजन मतिक चाब मी खंगद थागलदी नखोई पुंसी लाइफ से ट्रांसफॉर्म तो ngamguni हाइबसे असigi revolutionary theme de pibne 5 years ko digi hoi election tawga leader khalibse nang asigi Wayel Watem gi thorum asigi adu gi chance ma piribse lowba ngamdre na khoi na su khanje adu ne aina thamjani ngi bang asigi acha hojik ti ges ani na yam mari seng na amusu mari chumna takpirab gi tumda Watem gi tangkak tu lakpada ꯑꯩꯈꯣꯏ ꯚꯥꯔꯠꯀꯤ ꯁꯪꯕꯤꯙꯥꯟꯕꯨ ꯑꯩꯈꯣꯏ ꯃꯃꯨꯠ ꯇꯥꯅ ꯈꯪꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯁꯤꯅ ꯑꯍꯥꯟꯕ ꯋꯥꯇꯦꯝꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯑꯦꯋꯦꯌꯔ ꯑꯣꯏꯕ ꯁꯪꯕꯤꯙꯥꯟꯅ ꯋꯥꯠ ꯗ ꯁꯪꯕꯤꯙꯥꯟ ꯁꯦꯖ ꯀꯔꯤ ꯍꯥꯏꯔꯤ ꯀꯔꯤꯒꯤꯗꯃꯛ ꯀꯅꯥꯒꯤꯗꯃꯛ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯅꯩꯅꯕ ꯑꯃꯗꯤ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯅ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤ ꯑꯩ ꯉꯁꯤꯒꯤ ꯒꯦꯁ ꯑꯅꯤꯅ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄꯤꯔꯦ ꯃꯔꯝ ꯑꯗꯨꯃꯛꯅ ꯑꯩꯈꯣꯏ ꯅꯣ ꯌꯣꯔ ꯔꯥꯏꯠ नो योर लो हाइबा अखोई वायल वातेम की पांदम मचे फंगनबैदमक्ता भारत की संविधान कॉन्स्टिट्यूशन ऑफ इंडिया सिबु अखोई मयेक याम सेंगना याम भाव ताना तंगदु लैताना खंग दरकार ओय हाइबसिना ngasi वायल वातेम की थौरम असि मतंग असिदा येंगिबा पुमनमक्तगी अरोइबा बिदाय लौजगे लोइनना ngasi लेंजनबिबा गेस अनिबु अमुक्कसु हन्ना थागतपा फोंदोकचरी